Ngarang ayuk anganbadagi kuki khulai paibasingna kautrukta nongmai kapsinduna attack chotharakhraba matung ngarang numidangdasu sanjam chirang amasung khurukul maningda bom kaptharaktuna akanba mawngda attack chotharakre Presna fangba paugi matungina ngarang numidang pung nipan khara helakba duwaidagi kuki khulai paibasingna sanjam chirang maning harauthel mulai amade sansang chingthak romdagi sanjam chirang amade khurukul maning tamna bom kapsilaktuna attack chothaba horakibani hairi Attack adugi paukumoina sanjam chirang da leiba taruk suba Manipur Rifles amadi CRPF ki personnel singna khud handuna nongmai round khara kapki nakal ani gi marakta khud thokna ki badu ahing nongyai matung fawwa chathaki adumakpo nakal ani makta thoidokpa asuga panmi seminati yauki di hairi kuki singna chatharakli ba ahian ba thawong kaya asiga mari lainana apunba chirang meira paibi gi secretary haikam ongbi Amravati na tom tv da hai sanjam chirang gi maning ching Mathak asi CRPF amadi Assam Rifles sing kurak hangdana leiriba mafam amani lawu singu tauba laumi sing mafam asidi lairadana chingkhong fawba changluba yaba nate adubu kuki khulai paiba singna ahing chuppa chingthaktagi bom kaptharaklaba fawba CRPF amadi Assam Rifles na yengduna leiriba karigino kuki khulai paiba singna chatharagliba ahianba thawong kaya asi CRPF amadi Assam Rifles ki ayaba yauraga taurabra haibasi chingnadaba ngamde maram aduna kunja sing ngakpa ngamloidaba oirabade mafam asidagi CRPF amadi Assam Rifles ki personnel sing lauthok pikro haina su mahana makata na phongdoki Mathakta Harauthel gi da leiriba Sport University gi mathakta leiriba CRP sing asi leina Assam Rifle 22 sector gi su leina makhoina Yaragara natraga makhoigi khulai ra chingnaba oibi mongda kaptharagli ba lepa leitana ngarang tang kunipan gi nongalamdai phau lepa leitana kaptharagli ba nongmai sing asi akoi yamna nuaijade aduna yaragadi makhoina control tawdraba kuki gi support tawraga Assam Rifle amadi CRP combined force tawraga micham parja leiriba sing asida attack tawduna thadarakpasi yaningde maram aduna makhoi leibagi darkar leite Mari laina ba sarkar na haidiba Assam Rifle 22 gi mathakta leiriba amadi CRPF sing ase lokthok yu haiduna senjam chirangi maira pai bi site gi semai kendra gi chingya tamjada leiriba katangban koktru amadi dem kokpuna sing ase gi mahut silaga aikoina haijari sarkar gi magi